Hauzik LEINGAK Pestop CHATHANARIBA PAMBEI LUCHINGBA United National Liberation Front UNLF के Chief of Army Thokchom Thoiba Atopa Ming Sidaba Mapu Chief Intelligence LEINGBA Amade Atopa MEEOI Amaga Punna Ahum ngasi ayuk anganbada NIA के team Amana Pharaba Matung Indian Air Force के Akhannaba flight Amada Delhi the Pukhre Praise na fongba paum ki matung inna ngasi ayuk pung nipan makairom taba aduaida NIA ki team Amana State Force amadi Central Force ke matenga loinana Imphal West District ke manung chana leiba kwa kaithel gi mafam amadagi makhoi ahum lokhat ki bane makhoi ahum lokhat kraba matung Imphal East amadi West District ke mafam kiyada Security Force na akanba mongda cheksin thaurang lokhat ke Tungda ayuki pung taramathoy makai khara helakpa aduaida Indian Air Force ke Akhannaba aeroplane Amada makhoi ahummak akanba security ge marakta NIA na Delhi tamna pukhi hari Nakalamromda Pestop CHATHANARIBA lalholup amage LUCHINGBA Singh fazin khiba adu yaningda bafungdoktuna Imphal East amade Thobal District ke tongan ba mafamda nupi Singh thoraktuna lambi thingbage khongjang changsin ke